ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯆꯪꯂꯩ ꯁꯅꯥꯗꯣ ꯕ꯭ꯔꯦꯛꯐꯥꯁ ꯀꯟꯅ ꯁꯦꯝꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯏꯕꯦꯆꯥ ꯆꯪꯂꯛꯂꯒ ꯏꯆꯥꯗꯤ ꯌꯥꯍꯧ ꯉꯜꯂꯝꯃꯦꯗ꯫ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯗꯣꯏꯅꯦꯃ꯫ ꯏꯃꯥꯗꯤ ꯉꯁꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦꯅꯦ꯫ ꯊꯕꯛ ꯃꯌꯥꯝꯁꯤ ꯇꯧꯕꯗ ꯏꯆꯥꯁꯨ ꯋꯥꯔꯝꯃꯅꯤ ꯇꯧꯔꯤꯁꯦ꯫ ꯋꯥꯗꯦꯗ ꯏꯃꯥ, ꯁꯤꯒꯤ ꯊꯕꯛꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦ, ꯑꯗꯨꯝ ꯇꯧꯔꯒ ꯂꯥꯛꯑꯕꯅꯤ꯫ ꯅꯪꯒꯤ ꯕ꯭ꯔꯦꯛꯐꯥꯁꯇꯨꯕꯨ ꯂꯣꯏꯗꯧꯔꯕ꯭ꯔꯣ? ꯅꯪ ꯕꯕꯥꯁꯨ ꯋꯥꯀꯤꯡ ꯆꯠꯈꯤꯕꯗꯣ ꯍꯜꯂꯛꯑꯅꯤ꯫ ꯂꯣꯏꯗꯧꯔꯦ ꯏꯃꯥ꯫ ꯇꯟꯖꯥꯗꯨꯗ ꯂꯨꯋꯥꯡꯂꯦꯝꯕꯁꯨ ꯋꯥꯀꯤꯡ ꯍꯜꯂꯛꯇꯨꯅ ꯃꯈꯨꯠꯇ ꯄꯥꯎꯆꯦ ꯑꯃ ꯄꯥꯏꯔꯒ ꯆꯥꯛꯁꯪꯗ ꯆꯪꯉꯛꯏ꯫ ꯍꯩ, ꯅꯈꯣꯏꯕꯨ ꯕ꯭ꯔꯦꯛꯐꯥꯁꯀꯗꯨ ꯁꯦꯝꯕ ꯂꯣꯏꯔꯕ꯭ꯔꯥꯅꯦ? ꯋꯥꯍꯩꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯗꯥꯏꯅꯤꯡ ꯆꯦꯌꯔ ꯑꯃ ꯆꯤꯡꯊꯣꯛꯂꯒ ꯐꯝꯊꯔꯒ ꯄꯥꯎꯆꯦ ꯑꯗꯣ ꯄꯥꯕ ꯍꯧꯏ꯫ ꯏꯕꯦꯆꯥꯅ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯂꯣꯏꯔꯦ, ꯅꯆꯥꯅꯨꯄꯤꯅ ꯁꯦꯝꯕ ꯂꯣꯏꯔꯦ꯫ ꯆꯪꯂꯩ ꯁꯅꯥꯁꯨ ꯁꯪꯒꯣꯝ ꯒ꯭ꯂꯥꯁ 3ꯒ ꯃꯥꯅ ꯁꯦꯝꯕ ꯁꯦꯟꯋꯤꯆ ꯑꯗꯨꯒ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯕꯥ, ꯏꯃꯥ, ꯕ꯭ꯔꯦꯛꯐꯥꯁꯇꯤ ꯍꯥꯟꯅ ꯆꯥꯊꯣꯛꯄꯤꯔꯣ꯫ ꯍꯣꯏ꯫ ꯄꯨꯟꯅ ꯑꯍꯨꯝꯗꯣ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯃꯤꯟꯅꯩ꯫ ꯂꯨꯋꯥꯡꯂꯦꯝꯕꯅ ꯇꯞꯅ ꯍꯧꯗꯣꯔꯛꯏ꯫ ꯆꯊꯣꯏꯕꯤ, ꯀꯔꯤ ꯈꯜꯂꯕ? ꯃꯄꯥꯅ ꯇꯦꯟꯇꯛꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨ ꯆꯪꯂꯩ ꯁꯅꯥ ꯚꯥꯞ ꯇꯥꯏ꯫ ꯑꯗꯨꯅ ꯈꯣꯟꯖꯦꯜꯗꯣ ꯏꯇꯞ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯏꯕꯥ, ꯂꯨꯍꯣꯡꯕꯁꯤ ꯑꯩ ꯏꯁꯥꯅ ꯌꯥꯔꯦ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ? ꯏꯃꯥ, ꯅꯆꯥ ꯇꯁꯦꯡꯅ ꯄꯥꯈꯠꯄꯗꯤ ꯐꯥꯎꯏ꯫ ꯑꯩꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯅ ꯀꯔꯤ ꯉꯥꯡꯅꯈꯤꯒꯅꯤ ꯈꯟꯗꯨꯅ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤ꯫ ꯃꯃꯥꯡꯒꯤ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯁꯨ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯃꯤꯁꯛ ꯑꯗꯨꯗ ꯍꯣꯡꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯟꯗꯛꯁꯨ ꯏꯆꯥꯅ ꯌꯥꯔꯛꯂꯤꯕꯁꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯈꯛ ꯌꯦꯡꯂꯒ ꯅꯪ ꯅꯁꯥꯒꯤ ꯑꯄꯥꯝꯕꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯒ ꯂꯨꯍꯣꯡꯕꯁꯦ ꯌꯥꯔꯛꯂꯤꯕ꯭ꯔꯥ? ꯆꯪꯂꯩ ꯁꯅꯥ ꯇꯍꯥ ꯅꯠꯇꯦ ꯏꯃꯥ, ꯅꯠꯇꯦ꯫ ꯑꯩ ꯏꯁꯥꯒꯤ ꯑꯄꯥꯝꯕꯗꯣ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯗꯗꯥ ꯆꯨꯡꯁꯥꯉꯥꯟꯕꯕꯨꯗꯤ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯤ ꯏꯃꯥ꯫ ꯍꯟꯗꯛꯇꯤ ꯂꯨꯋꯥꯡꯂꯦꯝꯕꯅ ꯃꯣꯡꯍꯥꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥꯗꯨꯕꯨ ꯏꯆꯥꯅ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯒ ꯀꯔꯝꯅ ꯂꯨꯍꯣꯡꯕꯁꯦ ꯌꯥꯔꯛꯂꯤꯕꯅꯣ? ꯆꯪꯂꯩ ꯁꯅꯥ ꯋꯥ ꯂꯣꯠꯇꯦ, ꯑꯁꯦꯡꯕꯗ ꯈꯨꯝꯂꯛꯏ꯫ ꯏꯁꯥꯅ ꯌꯥꯗ ꯅꯝꯐꯨ ꯍꯥꯐꯨ ꯇꯧꯔꯒ ꯆꯦꯟ ꯆꯣꯡꯗꯨꯅ ꯂꯨꯍꯣꯡꯒꯗꯕꯒꯤ ꯁꯔꯨꯛ ꯑꯍꯜ ꯃꯁꯦꯜꯅ ꯍꯥꯏꯅꯔꯛꯂꯤꯕꯁꯤꯗ ꯅꯦꯝꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯖꯠ ꯂꯩꯅ ꯍꯣꯡꯕꯅ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯛꯄꯗꯒꯤ ꯂꯨꯍꯣꯡꯕꯁꯤ ꯅꯆꯥꯅ ꯌꯥꯖꯈꯤꯕꯅꯤ꯫ ꯃꯆꯥ ꯅꯤꯡꯉꯣꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯏꯕꯦꯆꯥꯗꯣ ꯃꯃꯤꯠꯇ ꯏꯔꯥꯠꯆꯦꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯥꯅ ꯌꯥꯅꯤꯡꯗ꯭ꯔꯒꯗꯤ ꯂꯨꯍꯣꯡꯕꯁꯦ ꯍꯣꯡꯂꯣꯏꯅꯤ ꯅꯪꯕꯣ꯫ ꯂꯨꯋꯥꯡꯂꯦꯝꯕꯅ ꯑꯃꯨꯛ ꯏꯆꯥꯗ ꯑꯩꯈꯣꯏꯅ ꯅꯝꯍ ꯇꯧꯔꯒ ꯂꯨꯍꯣꯡꯗꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯤ ꯍꯥꯏꯔꯣꯏ꯫ ꯃꯃꯥꯡꯗꯁꯨ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕ ꯍꯥꯏꯗꯅ ꯏꯆꯥꯅ ꯂꯨꯍꯣꯡꯈꯤꯕꯅꯤ꯫ ꯆꯪꯂꯩ ꯁꯅꯥ ꯅꯨꯡꯉꯥꯏꯇꯕ ꯐꯅ ꯂꯩꯔꯒꯁꯨ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯏꯕꯥ, ꯃꯃꯥꯡꯒ ꯍꯟꯗꯛꯀ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯦꯟꯅꯅ ꯎꯔꯦ꯫ ꯌꯥꯃꯨꯡꯁꯨ ꯏꯃꯥ ꯁꯤꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕ ꯑꯩꯒ ꯂꯨꯍꯣꯡꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯗꯗꯥ ꯆꯨꯡꯁꯥꯉꯥꯟꯕꯒꯤꯅ ꯃꯥ ꯃꯁꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯖꯕꯗꯒꯤ ꯑꯍꯜ ꯊꯥꯔꯛꯄꯅꯤ꯫ ꯑꯗꯨꯅ ꯅꯆꯥꯅ ꯃꯨꯟꯅ ꯈꯜꯂꯒ ꯗꯗꯥꯗ ꯂꯨꯍꯣꯡꯂꯒꯦ ꯍꯥꯏꯅ ꯐꯤꯔꯦꯞꯁꯤ ꯂꯧꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯃꯛ ꯊꯃꯣꯏꯁꯤꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯅ ꯊꯥꯖꯩ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯅ ꯏꯄꯨꯔꯣꯏꯕꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯛꯀꯅꯤ ꯍꯥꯏꯕ꯫ ꯃꯆꯥ ꯅꯤꯡꯉꯣꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯅꯤꯗꯨ ꯍꯔꯥꯎꯖꯩ꯫ ꯏꯕꯦꯆꯥꯁꯨ ꯅꯣꯛꯃꯤ ꯇꯧꯔꯒ ꯏꯆꯥꯕꯨ ꯀꯩꯁꯨ ꯃꯃꯜ ꯂꯩꯇꯅ ꯈꯟꯈꯤꯕ ꯃꯣꯏꯗ ꯄꯔꯥ ꯑꯃꯗꯤ ꯇꯝꯕꯤꯕ ꯌꯥꯔꯦꯗꯅ ꯁꯤ ꯑꯣꯏꯔꯗꯤ꯫ ꯄꯔꯥ ꯍꯥꯏꯕꯕꯨ ꯏꯆꯥ ꯅꯤꯡꯉꯣꯜꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯄꯥꯝꯖꯗꯨꯅ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅꯕ ꯂꯥꯛꯂꯤꯕꯁꯤꯗ ꯑꯩꯈꯣꯏꯅꯁꯨ ꯑꯌꯥꯕ ꯄꯤꯔꯒ ꯂꯩꯕꯥꯛ ꯄꯨꯝꯖꯥꯎ ꯊꯤꯟꯅ ꯂꯨꯍꯣꯡꯂꯒ ꯏꯆꯥ ꯅꯤꯡꯉꯣꯜꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕ ꯄꯨꯟꯁꯤꯗ ꯎꯔꯒ ꯃꯁꯥ ꯃꯇꯣꯝꯇ ꯑꯗꯨꯝ ꯏꯀꯥꯏꯕ ꯄꯣꯛꯆꯔ ꯇꯧꯕꯅꯤꯅꯦ꯫ ꯃꯈꯣꯏ ꯈꯛꯀꯤ ꯌꯦꯡꯂꯒ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯁꯨ ꯂꯥꯜꯂꯦ ꯈꯪꯖꯔꯛꯀꯅꯤ꯫ ꯆꯪꯂꯩ ꯁꯅꯥ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯐꯃꯨꯡꯗꯨꯗ ꯇꯞꯅ ꯐꯝꯊꯩ꯫ ꯁꯨꯍꯦꯟꯕꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯁꯨ ꯊꯤꯡꯕ ꯉꯝꯖꯗꯦ꯫ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯤ꯫ ꯑꯩꯅ ꯌꯥꯝꯕꯨꯡꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯕꯨꯡꯅꯗꯤ ꯑꯩꯕꯨ ꯊꯃꯣꯏ ꯌꯧꯅ ꯅꯨꯡꯁꯤꯕꯤꯔꯝꯈꯤꯗꯕꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯗꯨꯁꯨ ꯌꯥꯝꯕꯨꯡꯒꯤ ꯃꯤꯅꯨꯡꯁꯤ ꯃꯈꯥꯗ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯈꯟꯖꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯁꯦꯔꯥꯟꯅꯕ ꯋꯥꯈꯜ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯨꯍꯦꯟꯅ ꯃꯥꯕꯨ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯈꯤꯕ ꯃꯤꯀꯨꯞꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯤ꯫
kapna kapna machinda sonbasu lepte. Aina thangliba khongthang asibu chumlibra. Nupigi mapoksibu asuk yamna tonbra. Tanja aduda magi phone do khingle. Jinglei sana sintharamba mapido sattai thoklaga lakliba call do kanagino haini yenglami. Call do chungsangan bagi oirambadoda tapna paikhale. Hello. Nupi magi siri tauba khonjel do tabada chungsangan ba pakatna hangjai. Nangidorage khonjel kadu siri taugi nangkapiro natraga nasangamdiro. Kem taude. Kisuk taudraga khonjel siba yabrani. Kay lirage call tawraise. Chungsangan baso wadu koithoktana padadom haire. Luhongbase nang nasana yayade. Jinglei sana khumde tuminle. Mataw aduna chungsangan ba khonjel khara wangna. Hey, uju phoba asagi phire malawjbo. Aina ngarang ke yaramge. Handakti jinglei sana so khara sawning lura male. Sawrang na khumle. Luhongba numit adoda mando mayai doina thengnarase. Wahai se hairam laga call do fatkai. Chungsangan badi nupi sina hairam liba wadu taruraga pangnok to nokri. Harauba na suloire. Kaktalak liba call do amuka sa tawsil. Adubo pairakte. Hanjin tawraga so pairak pa kauba laite. Upay lairaktrabada chungsangan ba misa sama pathajili. Oida, nasana yada aina nam hado na parag lauri sarupudi. Irem na mandop mayai doina thengnarase. Jinglei sana so chungsangan bana tharakliba message adu ubada machindo tumthoklaga kokchakpa hisani. Adubu message adu de reply tawrude. Chungsangan baso nupi sina reply halakte haina kisuk nungaitaba tawrude. Mafi marol hongdoklaga yaijit ki mayum doina laklami. Yaijit ki luhong baso naksinlaklabanina yumdu semjin bahaurami. Chungsangan ba kaisuk koida yaijit ki katamna chungring adam changle. Yaijit to machanupi ga marai kanna yetna duna leirami. Madu ubada chungsangan bana haide. Tabung na sukchila kansida marai yetna basung sangi boira. Khonjel do tabada marai yetna ramba anido. Thongjil lom do da haunaraga pulap yeng thorai. Yaijit to chungsangan ba ubada machanupi don silaga. Kanana laisibo nang musa khangbro. Yaijit ki wahang do tabada pinki noi. Chungsangan baso chungsilaklaga yaijit ki nakal da phamtharaga haire. Ibungo yam pakta wahang do ngano taning diam. Kana hangbibano. Migi ka sida hekta grong hekta chungsilai sibo kaile. Nang na nupi thikradi ka sida grong changbado phangnaroi haidana ngasi hekta changuragina lai. Mabungani ki wari do da pinki na noklaga haire. Yari kaidorage nabani ki hangno bidu tawrakanu. Aigi luhongba kuidra khangna nangai laktabagi ai yam thin sawningibani. Chungsangan baso thawa sada patkhumle. Ngasi lakpise narai buk pharabani bungo. Lakpirano chokro yari lengbikro. Se hairaga manakta phamliba marupsibu illi. Chungsangan baso thawa wasada pinki don silaga haire. Ichan se thawapudi yam chilangani khali. Ado nabunga horen thabamda chalusidana. Kaida chaluse haino. Nang thabalda. Wahai do tabada yaijito visita noklaga. Masana yaruktrabo horen to pharu gairo. Chatho esada. I masana luhongbu numita mandop mayde thengnarase haira kansida. Malayamda. Marupki matawsida chungsangan banaso mamito phaira piyengi. Pinki de ani do ki wari do da ingangakna. Lang thabalda kaidobano. Kanano phadisina luhongbaga phalisina amu kaigino. Chungsangan bana momon kano khairaga khumle. Lang thabalda nanamagi charaba kaigino khara thilusida ubunida. Kanagi nama khoi namade pisumdaini kaino. Hey, nabung sakta thisi gi aibina tene. Aigi dunine. Aya, tamosu nubi ka khoiro baisa. Mi luhongdoram ni kaino. Ani doge wari do taning laktraduna yaijit na haire. Yam taning janoi wari do kadai na nam saw. Chungsangan baso usita na nokli. Asing bayro. Chungsangan bado pinki da mo konsili. Jen, ay jak chilo ko. Ay tamo. Yaijit machanupi gi makokta illaga.
ꯌꯥꯔꯦ ꯊꯣꯛꯈ꯭ꯔ ꯆꯠꯂꯣ ꯅꯪ ꯑꯣꯏꯅ ꯄꯤꯡꯀꯤꯁꯨ ꯁꯥꯎꯅꯤꯡꯅ ꯃꯕꯨꯡꯒꯤ ꯃꯀꯣꯛꯇ ꯏꯜꯂꯝꯂꯒ ꯐꯠ ꯆꯦꯟꯊꯣꯛꯈꯤ ꯌꯥꯏꯖꯠꯁꯨ ꯑꯗꯨꯝꯅ ꯃꯆꯟꯅ ꯏꯜꯂꯛꯀꯅꯤ ꯈꯪꯍꯧꯗꯕꯅ ꯐꯃꯨꯡ ꯑꯗꯨꯗ ꯂꯣꯡ ꯍꯦꯛꯇ ꯍꯩꯊꯈꯤ ꯌꯥꯏꯖꯠꯀꯤ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯁꯥꯡ ꯉꯥꯟꯕꯗꯣ ꯊꯤꯛ ꯊꯤꯛ ꯅꯣꯛꯏ ꯌꯥꯏꯖꯠꯁꯨ ꯑꯃꯨꯛ ꯍꯧꯒꯠꯂꯛꯂꯒ ꯌꯥꯔꯦ ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯈꯨꯅꯣꯛ ꯆꯥꯅꯣꯛꯅꯦꯅ ꯊꯣꯡ ꯍꯥꯎꯈꯤꯗ꯭ꯔꯦ ꯑꯣꯏꯕ ꯆꯤꯡꯂꯩ ꯁꯅꯥꯅ ꯂꯨꯍꯣꯡꯕꯗꯨꯕꯨ ꯌꯥꯔꯕꯣ ꯆꯤꯡꯁꯥꯡ ꯉꯥꯟꯕ ꯅꯤꯡꯁꯥꯁꯣ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯈꯪꯗꯦ ꯃꯥꯒꯤꯗꯣ ꯁꯥꯎꯕꯗꯒꯤ ꯍꯥꯏꯔꯛꯏꯔꯥ ꯅꯠꯇ꯭ꯔꯒ ꯇꯁꯦꯡꯅ ꯂꯨꯍꯣꯡꯕꯁꯦ ꯃꯁꯥꯅ ꯌꯥꯔꯗꯨꯅ ꯍꯥꯏꯔꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ ꯌꯥꯝ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯗ ꯑꯗꯨꯝ ꯌꯥꯖꯔꯛꯁꯅꯤꯗ ꯆꯤꯡꯁꯥꯡ ꯉꯥꯟꯕꯁꯨ ꯅꯣꯛꯃꯤ ꯌꯥꯗ ꯂꯥꯛꯇꯕ ꯀꯌꯥ ꯄꯣꯟꯇꯦꯗ ꯑꯗꯣ ꯑꯩꯉꯣꯟꯗꯒꯤꯗꯤ ꯅꯪꯅ ꯂꯨꯍꯣꯡꯕ ꯍꯥꯟꯗꯣꯏꯅꯤ ꯅꯪꯒꯤ ꯀꯥꯁꯤꯕꯨ ꯀꯩ ꯃꯆꯨ ꯁꯪꯒꯦꯅ ꯈꯜꯂꯤꯅꯣ ꯇꯌꯤꯡꯕ ꯃꯆꯨ ꯑꯃ ꯑꯣꯏꯅ ꯁꯪꯒꯦꯅ ꯈꯜꯂꯤ ꯑꯍꯦ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯥꯛꯀꯅꯨ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯑꯌꯥꯛ ꯑꯔꯥꯛ ꯌꯥꯝ ꯄꯥꯝꯕꯅꯤ ꯑꯗꯨꯅ ꯃꯥꯅ ꯍꯔꯥꯎꯅꯕ ꯑꯌꯥꯛꯄꯗꯣ ꯑꯣꯏꯅ ꯁꯪ ꯑꯣ ꯅꯪꯒꯤꯗꯨꯅ ꯑꯌꯤꯡꯕ ꯄꯥꯝꯃꯦꯅ ꯍꯌꯦꯡꯋꯥꯏ ꯑꯌꯤꯡꯕ ꯃꯆꯨ ꯁꯪꯉꯤꯁꯤꯔꯣ ꯆꯤꯡꯁꯥꯡ ꯉꯥꯟꯕ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇ ꯅꯣꯝꯃꯤ ꯃꯇꯧꯗꯨꯗ ꯌꯥꯏꯖꯠꯇꯨ ꯎꯁꯤꯠꯇ ꯇꯦ ꯆꯥꯏ ꯑꯣꯏꯔꯝꯒꯅꯤ ꯌꯥꯔꯦ ꯋꯥꯊꯤ ꯇꯣꯛꯑꯁꯤ ꯑꯩ ꯀꯥꯗ ꯁꯪꯒꯗꯕ ꯃꯆꯨꯗꯣ ꯍꯧꯖꯤꯛꯇ ꯈꯜꯂꯨꯁꯤꯂꯣ ꯍꯣꯏꯅꯦ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯄꯨꯡ 4 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯨꯗ ꯆꯤꯡꯁꯥꯡ ꯉꯥꯟꯕ ꯑꯃꯗꯤ ꯄꯤꯡꯀꯤꯗꯨ ꯆꯤꯡꯂꯩ ꯁꯅꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯆꯤꯡꯁꯥꯡ ꯉꯥꯟꯕ ꯒꯥꯔꯤꯗꯨ ꯊꯧꯅ ꯍꯥꯏꯔꯛꯏ ꯀꯩꯝꯇ ꯀꯣꯏꯔꯨꯅꯨ ꯑꯗꯨꯝ ꯆꯪꯁꯤꯜꯂꯨ ꯑꯗꯨꯒ ꯑꯆꯥꯄꯣꯠꯁꯤꯡꯁꯦ ꯄꯤꯔꯝꯃꯒ ꯑꯩꯅ ꯍꯥꯏꯌꯨ ꯍꯥꯏꯕꯁꯤꯡꯗꯣ ꯑꯗꯨ ꯍꯥꯏꯔꯝꯃꯒ ꯊꯣꯛꯂꯛꯎ ꯏꯅꯝꯃꯗꯨ ꯂꯩꯔꯝꯗ꯭ꯔꯗꯤ ꯂꯩꯔꯝꯅꯤ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯅꯤ ꯈꯪꯗ꯭ꯔꯕ ꯅꯨꯄꯤꯅꯤ ꯑꯗꯣ ꯑꯩꯗꯤ ꯃꯁꯛ ꯈꯪꯗꯦ ꯍꯦꯔꯣ ꯍꯟꯗꯛ ꯑꯩꯒꯤ ꯒꯔꯜꯐ꯭ꯔꯦꯟꯅꯦꯅ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯌꯨꯝꯗꯅꯤ ꯈꯣꯏꯕꯥꯅꯤꯅ ꯂꯩꯁꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯤꯡꯀꯤꯗꯨ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯂꯒ ꯆꯤꯡꯁꯥꯡ ꯉꯥꯟꯕꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯃꯥꯗꯤ ꯃꯧꯅꯦꯅ ꯍꯥꯏꯅꯈꯤꯗꯥꯏꯅꯦ ꯃꯥ ꯃꯧꯅꯤ ꯑꯗꯣ ꯋꯥ ꯃꯈꯥ ꯇꯥꯔꯒꯨꯝꯁꯤ ꯑꯩꯅ ꯇꯧ ꯍꯥꯏꯕꯗꯨꯗ ꯅꯪ ꯑꯗꯨꯝ ꯇꯧꯔꯝꯃꯣ ꯄꯤꯡꯀꯤꯁꯨ ꯃꯥꯅ ꯋꯥ ꯃꯈꯥ ꯇꯥꯔꯒꯁꯨ ꯆꯤꯡꯁꯥꯡ ꯉꯥꯟꯕꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯂꯔꯣꯏ ꯈꯪꯕꯒꯤ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈ꯭ꯔꯦ ꯁꯨꯝ ꯊꯧꯔꯛꯄꯅ ꯆꯤꯡꯂꯩ ꯁꯅꯥꯒꯤ ꯃꯌꯨꯝꯁꯨ ꯌꯧꯔꯗꯨꯅ ꯒꯥꯔꯤꯗꯨ ꯊꯣꯡꯒꯥꯜꯗ ꯈꯥꯝꯃꯤ ꯄꯤꯡꯀꯤꯁꯨ ꯑꯆꯥꯄꯣꯠ ꯈꯧꯖꯥꯎ ꯑꯃ ꯄꯥꯏꯔꯒ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯈ꯭ꯔꯦ ꯆꯤꯡꯁꯥꯡ ꯉꯥꯟꯕꯁꯨ ꯀꯨꯝꯊꯔꯛꯂꯒ ꯄꯤꯡꯀꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯌꯨ ꯍꯥꯏꯕꯁꯤꯡꯗꯣ ꯍꯥꯏꯔꯝꯕ ꯀꯥꯎꯅꯤꯀꯣ ꯍꯣꯏ ꯃꯤ ꯀꯥꯎꯔꯝꯃꯤ ꯇꯥꯃꯣ ꯅꯪꯕꯣ ꯃꯤꯡꯗꯣ ꯆꯤꯡꯂꯩ ꯁꯅꯥ ꯍꯥꯏꯕꯅꯤꯀꯣ ꯍꯣꯔꯦꯟ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯨꯗꯅ ꯏꯁꯣꯏ ꯑꯃ ꯁꯣꯏꯅꯅꯤ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯉꯁꯤ ꯐꯥꯎꯕ ꯁꯣꯏꯕ ꯌꯥꯎꯈ꯭ꯔꯕꯣ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯉꯥꯁꯤꯟꯅ ꯂꯩꯔꯤꯕ ꯒꯦꯠ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯄꯤꯡꯀꯤ ꯆꯪꯈ꯭ꯔꯦ ꯆꯤꯡꯁꯥꯡ ꯉꯥꯟꯕꯁꯨ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯤ ꯉꯁꯥꯏꯗꯒꯤ ꯇꯧꯅꯔꯤꯕꯁꯤꯡꯗꯣ ꯆꯤꯡꯁꯥꯡ ꯉꯥꯟꯕ ꯍꯣꯏꯗꯒꯤ ꯍꯥꯟꯅ ꯂꯥꯛꯂꯒ ꯆꯤꯡꯂꯩ ꯁꯅꯥꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯨꯍꯦꯟꯅ ꯂꯣꯏꯅ ꯎꯔꯝꯃꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯏꯁꯦꯡ ꯁꯦꯡꯅꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯈꯔ ꯃꯈꯩꯗꯤ ꯇꯥꯍꯧꯏ ꯆꯤꯡꯁꯥꯡ ꯉꯥꯟꯕꯒꯤ ꯃꯁꯛꯇꯨ ꯎꯕꯗꯅꯁꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯈꯤꯕꯅꯤ ꯁꯨꯍꯦꯟꯗꯨ ꯒꯥꯔꯤꯗꯒꯤ ꯐꯠ ꯀꯨꯝꯊꯔꯛꯏ ꯁꯨꯍꯦꯟ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯆꯤꯡꯁꯥꯡ ꯉꯥꯟꯕꯅ ꯂꯦꯞꯂꯤꯕ ꯑꯗꯣꯝꯗ ꯈꯣꯡꯊꯥꯡꯗꯨ ꯌꯥꯡꯅ ꯊꯥꯡꯗꯨꯅ ꯂꯥꯛꯏ ꯆꯤꯡꯁꯥꯡ ꯉꯥꯟꯕꯁꯨ ꯁꯨꯍꯦꯟ ꯎꯕꯗ ꯄꯤꯁꯨꯝ ꯅꯥꯝꯃꯗꯨ ꯊꯛ ꯏꯟꯈꯠꯂꯒ ꯌꯦꯡꯉꯤ ꯁꯨꯍꯦꯟ ꯐꯅ ꯁꯥꯎꯅꯤꯡꯕ ꯂꯩꯔꯒꯁꯨ ꯃꯥꯏꯊꯣꯡꯗꯨ ꯎꯠꯊꯣꯛꯇ ꯏꯆꯝ ꯆꯝꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ ꯌꯥꯝ ꯊꯥꯖꯗꯅ ꯁ꯭ꯋꯥꯏꯋꯥꯏꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯇꯧꯕꯣ ꯆꯤꯡꯁꯥꯡ ꯉꯥꯟꯕꯁꯨ ꯅꯣꯛꯃꯤ ꯊꯋꯥ ꯋꯥꯁꯥꯗ ꯑꯉꯥꯡꯒꯤ ꯆꯥꯅꯕ ꯑꯆꯥꯄꯣꯠ ꯈꯔ ꯊꯤꯜꯂꯝꯕꯅꯤꯗ ꯑꯉꯥꯡ ꯍꯥꯏꯗꯤ ꯀꯅꯥ ꯑꯩꯒ ꯄꯨꯟꯁꯤ ꯂꯝꯕꯤ ꯆꯠꯃꯤꯟꯅꯒꯗꯧꯔꯤꯕ ꯃꯤꯁꯛꯇꯨꯕꯅꯤ ꯁꯨꯍꯦꯟꯁꯨ ꯀꯣꯆꯤ ꯀꯣꯠꯂꯒ ꯍꯥꯏꯔꯛꯏ ꯌꯨꯝꯁꯤꯗꯗꯤ ꯂꯩꯁꯥꯕꯤ ꯂꯩꯇꯕꯅꯤꯗ ꯁꯨꯍꯦꯟꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯆꯤꯡꯁꯥꯡ ꯉꯥꯟꯕ ꯃꯕꯨꯛꯇ ꯅꯣꯛꯏ ꯃꯗꯨꯗꯗꯤ ꯃꯥꯁꯨ ꯈꯨꯝꯒꯦ ꯌꯥꯎꯅ ꯂꯩꯁꯥꯕꯤꯒꯤ ꯅꯠꯇꯦ ꯑꯩꯅ ꯂꯨꯍꯣꯡꯗꯣꯏꯁꯦ ꯌꯨꯝꯁꯤꯗ ꯂꯩꯕ ꯃꯧ ꯃꯁꯛ ꯐꯖꯕꯤꯗꯨꯒꯅꯤ ꯍꯟꯗꯛꯇꯤ ꯁꯨꯍꯦꯟ ꯑꯁꯥꯎꯕ ꯐꯥꯊꯔꯝꯕꯗꯨ ꯉꯝꯃꯛꯇ꯭ꯔ ꯃꯥꯜꯂꯤ ꯆꯤꯡꯁꯥꯡ ꯉꯥꯟꯕꯒꯤ ꯐꯨꯔꯤꯠꯀꯤ ꯀꯣꯂꯔꯗꯨꯁꯨ ꯄꯥꯏꯁꯤꯜꯂꯒ ꯀꯩꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯆꯤꯡꯁꯥꯡ ꯉꯥꯟꯕ ꯀꯩꯝꯇ ꯊꯋꯥ ꯋꯥꯁꯥꯗ ꯑꯗꯨꯃꯛ ꯅꯣꯛꯃꯤ ꯃꯧꯗꯨꯒꯤ ꯃꯤꯡꯗꯨꯅ ꯆꯤꯡꯂꯩ ꯁꯅꯥ ꯀꯧꯕꯅꯤ ꯁꯨꯍꯦꯟ ꯃꯌꯥ ꯈꯔ ꯆꯤꯛꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯃꯄꯨꯔꯣꯏꯕ ꯂꯩꯔꯕ ꯅꯨꯄꯤ ꯑꯃꯗ ꯅꯪꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯨ ꯀꯩꯅꯣ ꯅꯪ ꯉꯥꯇꯣꯛ ꯍꯥꯏꯕ꯭ꯔꯣ ꯅꯪꯅ ꯅꯨꯄꯤꯁꯤꯒꯤ ꯀꯅꯥ ꯑꯣꯏꯔꯤꯒꯦ ꯁꯨꯍꯦꯟ ꯈꯣꯟꯖꯦꯜ ꯈꯔ ꯀꯟꯇꯛꯅ ꯍꯥꯏꯔꯛꯏ ꯑꯩꯁꯦ ꯃꯥꯒꯤ ꯅꯨꯄꯥ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅꯤ
ꯗꯤꯚꯣꯔꯁ ꯇꯧꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯅꯪꯁꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅꯤꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯑꯁꯤ ꯍꯥꯏꯔꯒ ꯉꯁꯥꯏꯗꯒꯤ ꯁꯨꯍꯦꯟꯅ ꯃꯥꯒꯤ ꯀꯣꯂꯔ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯐꯠ ꯏꯟꯊꯣꯛꯏ꯫ ꯁꯨꯍꯦꯟꯁꯨ ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯈꯨꯝꯐꯝ ꯑꯃ ꯈꯪꯗꯦ꯫ ꯃꯥꯅ ꯉꯁꯤ ꯇꯧꯔꯨꯔꯤꯕꯁꯤ ꯀꯥ ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯏ꯫ ꯑꯗꯨꯕꯨ ꯃꯁꯥꯗ ꯈꯝꯕꯟꯗꯤ ꯑꯗꯨꯃꯛ ꯐꯥꯎꯔꯤ꯫ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯁꯨꯍꯦꯟꯅ ꯄꯥꯏꯔꯝꯂꯤꯕ ꯀꯣꯂꯔꯗꯨ ꯁꯦꯝꯅ ꯃꯈꯥ ꯇꯥꯏ꯫ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗꯗꯤ ꯑꯩꯅ ꯉꯁꯥꯏꯅ ꯈꯨꯠ ꯊꯥꯕ ꯌꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯍꯟꯅꯤꯡꯗꯕꯒꯤ ꯑꯩ ꯇꯨꯃꯤꯟ ꯂꯩꯁꯟꯕꯅꯤ꯫ ꯁꯨꯍꯦꯟ ꯃꯃꯤꯠꯇꯨ ꯈꯥꯅ ꯆꯤꯡꯁꯥꯡꯉꯥꯟꯕꯗ ꯌꯦꯡꯂꯛꯏ꯫ ꯃꯤꯠꯌꯦꯡꯗꯨ ꯎꯕꯗ ꯑꯃꯨꯛꯀꯁꯨ ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯋꯥꯡꯍꯥꯗ ꯃꯈꯥ ꯇꯥꯏ꯫ ꯃꯐꯝꯁꯦ ꯅꯔꯝꯁꯨ ꯅꯠꯇꯦ ꯏꯔꯝꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯅ ꯊꯧꯅꯥ ꯐꯨꯗꯣꯛꯅꯒꯨꯝꯁꯤ꯫ ꯅꯪꯅ ꯈꯠꯅꯕ ꯐꯨꯅꯕ ꯌꯥꯝ ꯄꯥꯝꯃꯒꯅ ꯇꯝꯄꯥꯛꯇ ꯀꯩꯅꯣ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯅꯣꯡꯃ ꯃꯇꯝ ꯍꯥꯏꯅꯔꯒ ꯈꯟꯅꯁꯤ ꯐꯨꯅꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯐꯝ ꯃꯇꯝ ꯌꯥꯝ ꯊꯤꯅ ꯆꯥꯗꯦ꯫ ꯆꯪꯂꯩꯁꯅꯥꯒꯤ ꯏꯖꯠ ꯁꯣꯛꯄ ꯌꯥꯕ ꯊꯕꯛ ꯑꯃꯗ ꯑꯩ ꯇꯧꯕ ꯄꯥꯝꯗꯦ꯫ ꯑꯗꯨꯅ ꯅꯪ ꯌꯥꯝ ꯊꯤꯅ ꯂꯦꯝꯅ ꯆꯠꯍꯧꯔꯣ꯫ ꯅꯁꯛꯇꯨ ꯐꯥꯎꯕ ꯆꯪꯂꯩꯁꯅꯥꯗ ꯑꯩꯅ ꯎꯍꯟꯅꯤꯡꯗꯦ꯫ ꯁꯨꯍꯦꯟ ꯐꯅ ꯁꯥꯎꯅꯤꯡꯕ ꯂꯩꯔꯒꯁꯨ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯁꯣꯏꯔꯦ ꯈꯪꯕꯒꯤ ꯁꯥꯎꯅꯤꯡꯕ ꯈꯝꯕꯟꯕ ꯑꯗꯨ ꯐꯥꯊꯖꯔꯒ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯝꯗ ꯃꯃꯥꯏ ꯂꯩꯔꯒ ꯆꯠꯄ ꯍꯧꯏ꯫ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯈꯪꯉꯥꯏ ꯍꯥꯏꯔꯤ꯫ ꯏꯇꯥꯎ ꯑꯝꯇ ꯉꯥꯏꯕꯤꯈꯣ꯫ ꯁꯨꯍꯦꯟ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯃꯃꯥꯏꯗꯨ ꯐꯠ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯁꯛ ꯌꯥꯝ ꯀꯥꯛꯅ ꯃꯈꯥ ꯇꯥꯏ꯫ ꯑꯄꯪꯕꯒꯤ ꯃꯔꯜ ꯑꯁꯤꯡꯕꯅ ꯆꯥꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯏꯇꯥꯎꯅ ꯆꯪꯂꯩꯁꯅꯥꯒ ꯗꯤꯚꯣꯔꯁ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯁꯨꯍꯦꯟ ꯀꯩꯝꯇ ꯍꯥꯏꯔꯝꯗ ꯃꯥꯒꯤ ꯒꯥꯔꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ꯫ ꯆꯤꯡꯁꯥꯡꯉꯥꯟꯕꯁꯨ ꯎꯁꯤꯠꯇꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯃꯆꯤꯟ ꯅꯥꯀꯟꯗꯨ ꯐꯩꯒꯠꯂꯒ ꯅꯣꯛꯂꯒ ꯂꯩꯍꯧꯔꯤ꯫ ꯁꯨꯍꯦꯟꯗꯤ ꯃꯐꯝ ꯑꯗꯨꯗ ꯊꯤꯟꯊꯗꯨꯅ ꯂꯩꯔꯝꯗꯦ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯏꯕꯦꯆꯥꯅ ꯄꯤꯡꯀꯤꯕꯨ ꯆꯪꯂꯩꯁꯅꯥꯒꯤ ꯀꯥ ꯇꯝꯅ ꯄꯨꯕꯤꯔꯛꯂꯝꯃꯤ꯫ ꯏꯕꯦꯆꯥ ꯃꯆꯥꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯜꯂ ꯂꯦꯞꯂꯒ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕꯤ, ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯏꯅꯦ꯫ ꯏꯃꯥꯅ ꯀꯥꯗ ꯑꯗꯨꯝ ꯄꯨꯁꯤꯜꯂꯛꯑꯕꯅꯤ꯫ ꯆꯪꯂꯩꯁꯅꯥꯁꯨ ꯑꯍꯣꯏ ꯏꯃꯥ ꯑꯗꯨꯝ ꯆꯪꯍꯟꯕꯤꯔꯛꯑꯣ꯫ ꯕꯦꯝꯃ ꯀꯩꯝꯇ ꯀꯣꯏꯔꯨꯅꯨꯀꯣ ꯑꯗꯨꯝ ꯍꯦꯛꯇ ꯆꯪꯉꯨ ꯏꯃꯥ ꯀꯣꯐꯤ ꯁꯦꯝꯕꯤꯔꯛꯀꯦ꯫ ꯑꯍꯣꯏ ꯏꯃꯥ꯫ ꯏꯕꯦꯆꯥꯁꯨ ꯀꯨꯝꯈ꯭ꯔꯦ꯫ ꯄꯤꯡꯀꯤꯁꯨ ꯉꯥꯁꯤꯜꯂꯤꯕ ꯀꯥꯒꯤ ꯊꯣꯡꯗꯣ ꯍꯥꯡꯂꯒ ꯇꯞꯅ ꯆꯪꯂꯛꯏ꯫ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯐꯝꯂꯒ ꯚꯦꯅꯤ ꯂꯣꯜꯂꯒ ꯂꯩꯔꯝꯕ ꯆꯪꯂꯩꯁꯅꯥꯁꯨ ꯆꯪꯂꯛꯂꯤꯕ ꯄꯤꯡꯀꯤꯗ ꯏꯪꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯄꯤꯡꯀꯤꯁꯨ ꯆꯪꯂꯩꯁꯅꯥ ꯎꯕꯗ ꯃꯄꯨꯛꯅꯤꯡꯗ ꯁꯣꯟꯖꯩ꯫ ꯏꯅꯝꯃꯒꯤ ꯃꯁꯛꯁꯤꯗꯤ ꯅꯨꯡꯁꯤꯃꯜꯂꯤꯍꯦ꯫ ꯆꯪꯂꯩꯁꯅꯥꯗꯨ ꯄꯤꯡꯀꯤꯗ ꯌꯦꯡꯂꯒ ꯏꯅꯥꯎꯁꯦ ꯑꯩꯅ ꯃꯁꯛ ꯈꯪ꯫ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯄꯤꯡꯀꯤꯅ ꯃꯔꯛ ꯐꯠ ꯊꯠꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯅꯝꯃ ꯑꯩꯁꯦ ꯇꯥꯃꯣ ꯆꯤꯡꯁꯥꯡꯉꯥꯟꯕꯅ ꯊꯥꯔꯛꯏꯅꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯆꯪꯂꯩꯁꯅꯥ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯇꯍꯥ ꯍꯪꯂꯛꯏ꯫ ꯑꯁꯦꯡꯕꯩꯔꯣ? ꯄꯤꯡꯀꯤꯁꯨ ꯆꯪꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯅ ꯄꯥꯏꯔꯤꯕ ꯑꯆꯥꯄꯣꯠ ꯍꯥꯞꯄ ꯈꯧꯖꯥꯎꯗꯨ ꯄꯤꯔꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯤ ꯄꯤꯔꯨꯆꯣꯅ ꯄꯤꯕ ꯂꯥꯛꯏꯅꯤ꯫ ꯆꯪꯂꯩꯁꯅꯥꯁꯨ ꯈꯥꯎꯗꯨꯗ ꯌꯦꯡꯂꯒ ꯀꯩꯒꯤ ꯑꯆꯥꯄꯣꯠ ꯃꯌꯥꯝꯅ ꯁꯤꯗꯤ? ꯅꯨꯡꯁꯤꯕꯒꯤ ꯄꯤꯔꯤꯅꯤ ꯍꯥꯏꯕꯅꯤ ꯂꯧꯁꯤꯜꯂꯣ ꯏꯅꯝꯃ꯫ ꯑꯁꯤ ꯍꯥꯏꯔꯒ ꯈꯥꯎꯗꯨ ꯅꯝꯗꯅ ꯆꯪꯂꯩꯁꯅꯥꯗ ꯄꯤꯁꯤꯜꯂꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯆꯪꯂꯩꯁꯅꯥꯁꯨ ꯈꯥꯎ ꯑꯗꯨꯕꯨ ꯂꯧꯔꯒ ꯇꯦꯕꯜꯗ ꯊꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯐꯃꯨꯡꯗ ꯐꯝꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯗ꯭ꯔꯣꯌꯤꯡ ꯔꯨꯝꯗ ꯑꯣꯏꯅ ꯐꯝꯃꯁꯤꯔꯣ? ꯐꯝꯃꯔꯣꯏꯒꯦ ꯏꯅꯝꯃ ꯇꯥꯃꯣ ꯉꯥꯟꯕꯗꯣ ꯃꯈꯥꯗ ꯂꯩꯍꯧꯔꯤꯌꯦ꯫ ꯂꯩꯖꯁꯅꯨꯁꯦ ꯑꯗꯣ ꯅꯪꯗꯤ ꯀꯣꯐꯤ ꯀꯞ ꯑꯃꯇ ꯑꯣꯏꯔꯁꯨ ꯊꯛꯈꯣꯕ꯫ ꯏꯅꯝꯃ ꯅꯨꯡꯁꯤꯕꯤ ꯉꯁꯤꯒꯤꯗꯤ ꯌꯥꯔꯅꯤꯌꯦ꯫ ꯆꯪꯂꯩꯁꯅꯥꯗꯨ ꯅꯣꯛꯃꯤ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯏꯅꯝꯃ ꯁꯨꯝ ꯀꯧꯔꯤꯁꯤꯕꯣ? ꯏꯕꯨꯡꯒ ꯂꯨꯍꯣꯡꯒꯗꯧꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯒꯤ ꯏꯅꯝꯃ ꯀꯧꯔꯤꯅꯤ꯫ ꯏꯁ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯂꯨꯍꯣꯡꯕ ꯅꯠꯇ꯭ꯔꯤꯗꯅ ꯑꯗꯣ ꯅꯪꯁꯦ ꯙꯥꯌꯥꯏꯖꯤꯠꯀꯤ ꯃꯆꯥꯅꯨꯄꯤꯗꯣ ꯌꯥꯝ ꯃꯥꯜꯂꯦ꯫ ꯃꯥꯅꯦ ꯑꯗꯨꯅ ꯇꯥꯃꯣ ꯂꯨꯍꯣꯡꯕ ꯃꯌꯥ ꯑꯣꯏꯕꯒꯤ ꯊꯕꯛꯁꯨ ꯌꯥꯝ ꯆꯤꯜꯍꯧꯔꯤꯌꯦ꯫ ꯀꯣꯛꯆꯥꯛꯄꯁꯤꯅ ꯅꯝꯗꯅ ꯄꯨꯔꯒ ꯅꯪꯁꯤ ꯂꯥꯛꯏꯔꯣ? ꯅꯝꯗꯅꯕꯨꯗꯤ ꯅꯠꯇꯦꯗ ꯑꯗꯣ ꯏꯅꯝꯃ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯑꯩꯃ ꯉꯥꯛꯇꯪꯒ ꯐꯝꯈꯨ ꯅꯣꯡꯃ ꯐꯖꯅ ꯐꯝꯃꯒꯤ ꯏꯅꯝꯃ꯫ ꯄꯤꯡꯀꯤꯅ ꯌꯥꯗ꯭ꯔꯗꯨꯅ ꯆꯪꯂꯩꯁꯅꯥꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯏꯆꯦ ꯊꯣꯡꯒꯜ ꯐꯥꯎꯕ ꯊꯤꯟꯗꯣꯛꯀꯦ꯫ ꯑꯗꯣ ꯏꯆꯦꯅ ꯅꯠꯇꯦ ꯏꯅꯝꯃꯅ ꯑꯣꯏꯅ ꯍꯥꯏꯌꯨ꯫ ꯆꯪꯂꯩꯁꯅꯥꯗꯨ ꯅꯣꯛꯏ꯫
ꯄꯤꯡꯀꯤꯒꯤ ꯋꯥꯁꯦ ꯇꯥꯔꯒ ꯑꯅꯤꯗꯨ ꯍꯧꯅꯔꯒ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯣꯛꯂꯦ꯫ ꯄꯤꯡꯀꯤ ꯆꯠꯅ ꯑꯗꯣ ꯏꯅꯝꯃ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅ꯫ ꯍꯥꯏꯌꯨ꯫ ꯇꯥꯃꯣ ꯉꯥꯟꯕꯅ ꯏꯅꯝꯃꯅ ꯂꯨꯍꯣꯡꯕꯒꯤ ꯃꯥꯟꯗꯣꯞ ꯃꯌꯥꯏꯗ ꯊꯣꯛꯂꯛꯄꯗꯣ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯊꯣꯛꯂꯛꯑꯣꯅ ꯍꯥꯏꯕꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯆꯪꯂꯩꯁꯅꯥ ꯅꯣꯛꯊꯣꯔꯛꯏ꯫ ꯄꯤꯡꯀꯤꯁꯨ ꯅꯣꯛꯏ꯫ ꯆꯪꯂꯩꯁꯅꯥꯗꯣ ꯃꯕꯨꯛꯇ ꯑꯃꯨꯛ ꯈꯜꯂꯤ꯫ ꯇꯁꯦꯡꯅ ꯃꯀꯣꯛ ꯆꯥꯛꯄ ꯃꯤꯅꯤ꯫ ꯑꯉꯥꯡꯁꯤꯗ ꯁꯤꯕꯨ ꯍꯥꯏꯌꯨꯅ ꯍꯥꯏꯍꯜꯂꯤꯁꯤꯕꯨ ꯑꯉꯛꯄꯅꯤꯀꯣ ꯅꯪꯁꯦ꯫ ꯑꯅꯤꯗꯣ ꯒꯦꯠꯇꯣ ꯍꯥꯡꯗꯣꯛꯂꯒ ꯊꯣꯛꯂꯛꯏ꯫ ꯆꯨꯡꯁꯥꯉꯥꯟꯕꯅ ꯒꯥꯔꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯆꯪꯂꯩꯁꯅꯥ ꯎꯏ꯫ ꯑꯗꯨꯕꯨ ꯃꯥ ꯎꯁꯤꯟꯅꯗꯦ꯫ ꯄꯤꯡꯀꯤꯁꯨ ꯆꯪꯂꯩꯁꯅꯥꯗ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯦ, ꯏꯅꯝꯃ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯐꯖꯅ ꯆꯠꯂꯨꯀꯣ꯫ ꯇꯟꯖꯥꯗꯨꯗ ꯆꯨꯡꯁꯥꯉꯥꯟꯕꯁꯨ ꯑꯅꯤꯗꯨꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯆꯪꯂꯩꯁꯅꯥꯗ ꯌꯦꯡꯂꯒ ꯅꯣꯛꯃꯤ ꯍꯥꯏꯔꯦ, ꯂꯨꯍꯣꯡꯕꯒꯤ ꯃꯥꯟꯗꯣꯞ ꯃꯌꯥꯏꯗ ꯑꯣꯏꯅ ꯊꯦꯡꯅꯔꯁꯤ꯫ ꯃꯔꯛꯁꯤꯗ ꯑꯩꯁꯨ ꯅꯪꯒꯤ ꯃꯥꯡꯗ ꯁꯛꯀꯁꯦ ꯑꯝꯇ ꯎꯠꯂꯔꯣꯏꯒꯦ꯫ ꯆꯪꯂꯩꯁꯅꯥ ꯃꯃꯤꯠꯇꯨꯅ ꯌꯦꯡꯕꯗꯃꯛ ꯌꯦꯡꯉꯤ, ꯋꯥꯗꯤ ꯉꯥꯡꯗꯦ꯫ ꯆꯨꯡꯁꯥꯉꯥꯟꯕꯁꯨ ꯃꯈꯥ ꯇꯥꯏ, ꯇꯨꯃꯤꯟꯅ ꯂꯩꯕꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯍꯜꯂꯤ꯫ ꯄꯤꯡꯀꯤꯁꯨ ꯆꯨꯡꯁꯥꯉꯥꯟꯕꯒꯤ ꯃꯇꯧ ꯑꯁꯤꯗ ꯅꯣꯛꯂꯒ ꯒꯥꯔꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯆꯨꯡꯁꯥꯉꯥꯟꯕꯁꯨ ꯆꯪꯂꯩꯁꯅꯥꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯦ, ꯃꯄꯥꯟꯗ ꯀꯨꯏꯅ ꯂꯩꯒꯅꯨ, ꯗꯗꯥꯁꯨ ꯆꯠꯂꯨꯈꯤꯒꯦꯀꯣ ꯄꯤꯀꯅꯥꯎ꯫ ꯑꯔꯣꯏꯕꯒꯤ ꯄꯤꯀꯅꯥꯎ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗ ꯆꯪꯂꯩꯁꯅꯥ ꯏꯉꯛ-ꯉꯛꯅ ꯅꯨꯄꯥꯁꯤꯗ ꯌꯦꯡꯂꯛꯏ꯫ ꯀꯩꯕ ꯍꯧꯖꯤꯛꯀꯤꯗꯣ ꯄꯤꯀꯅꯥꯎ ꯑꯕ? ꯅꯨꯄꯥꯁꯤꯃꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨꯅ ꯄꯤꯁꯨꯝꯗ ꯅꯥꯟꯕꯣꯏ ꯍꯣꯠꯄꯣꯏ ꯇꯧꯔꯒ ꯅꯣꯛꯃꯤ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯅꯣꯟꯊꯔꯒ ꯅꯣꯛꯂꯝꯃꯤ꯫ ꯆꯪꯂꯩꯁꯅꯥꯁꯨ ꯃꯆꯤꯟꯗꯨ ꯇꯨꯝꯊꯣꯛꯂꯒ ꯁꯥꯎꯔꯥꯡꯅꯅ ꯍꯥꯏꯔꯦ, ꯀꯣꯛꯆꯥꯛꯄ ꯍꯥꯏꯁꯤꯅꯤ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯐꯦꯠ ꯂꯥꯎꯔꯝꯂꯒ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯆꯨꯡꯁꯥꯉꯥꯟꯕꯁꯨ ꯈꯣꯟꯖꯦꯜ ꯊꯣꯛꯇ ꯌꯥꯇꯣꯟ ꯈꯖꯤꯛ ꯎꯍꯜꯂꯒ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ꯫